अहानबद मरोइब पाउ संगाई फेस्टिवल पांगथोकप यानिंगदब फोंदोक्तुना कोकोमीना सिंथा लेप्तुना खोंजंग चंगसिनबियु हाइना लाउथोकिबदगी ngasi mahausaगी पुनसीदा चाउना अकाइदो पीख्रे खुराइदा खोंजंग चंगसिनबदा पुलिस का चाउना मुकनबा थोख्रे नाकल अनिदा सोपन याउख्रे मणिपुर तंगदु लेताना लेहनाबा स्टेट से थोकलिबा इरांगना रिलीफ कैंप सिंग लेरिबा आईडीपी सिंग बो अहान बोइना खुंदा लेता हनबा मथौ ताई हाइना एमएलए जोय किसन हाइख्रे खरमजरी आईएसटीवी बु मिटिंग ताबिरिबा पुनम पुतराम नोकचरी हौजिपाउ संदोना बिजरी ngasi hauduna November gi kuntra fabu pangthokadoriba sangai festival asi kokomina yauna atai loop singna yaningdaba phungdoktuna ngasi sinthalep tuna khongjang changsinbi haina lauthokibagi matungina mioi kyana sinthalep khre ngasi nongma panba numit oibana khwairamban kaichel pauna kaichel thangal kaichel amadi BT road na chingba singda dukan sing su thong hangna kide sinthalep asna maram oiduna atai atop mafam singda leiba kaichel macha sing su thong hangna kide lambi da mi chetpagi chang nemki masida natana atai mafam सिंह हांग दुकान सिंह थोंग हांग खिदे लनाई गाड़ी एसेंशियल सर्विस नतना इंटर स्टेट ट्रांसपोर्ट सिंह चेन खिदे मही संघ सिंह थोंग हांग खिदे सजिवा सवोंबुंग रिलीफ कैंप लेबा आईडीपी सिंह खुराई लाइखुलेंबी लाइबुंगदगी हौरगा खोंगचत चटपा हौरकपदा पुलिस का चाउना मुकनबा थोख्रे थौदोदुदा नाकन अनिदा असोपन याउख्रे खोंजंग चंगसिनबदा याउबी नुपी अमना फुंगदोरकपदा ngasi thauna faraba police singna ing lising ani kun gahumdoi gi me gi tang ahum gi numit aduda makhoi gi thauna adu phudok lamlabadi ngasi thokli beira ngasi thoklam loi haiki
Manipur da tangdu laitana lehenaba state asida thokliba irangna relief camp singda leiriba IDP singbu ahan boina khunda laita hanba mathau tai IDP singna wana leiraga Manipur nungaibo oiroi haina thangmaiban kendra gi MLA khumukcham joy kisana thangmaiban kendra gi manung chana leiba Tharon village ki nauna semga thagalaba community hall khusinaba gi thoram da haikrai thoram aduda Tharon village authority gi chairman TS Remy Tharon youth club ki president MI Danilong khulasi gi thaubai sing khulasi gi ahlaman amadi Tharon women society gi mihut singna saruk yakhi MLA khumukcham joy kisana makha taraduna Manipur gi oina hauzik yamna hena maru oiriba si state se thokliba irang asna maram oiraga relief camp sing da leriba IDP singbu athuba da resettle toba sini awaba kya mayok na duna IDP sing na relief camp sing da leriba sigi ai fathaurang ki damak tongan ba NGO CSU lanai miyoi sing loinana Manipur lenga ki maikai degi hotna biri adubu yamna hena maru oiriba IDP sing asi resettle toba sini Manipur da santi lehenna ba IDP singbu hana resettle toba changi IDP sing resettle toba ngamdri fawa Manipur da santi jille hai yaroi state ki territorial integrity khakta natana emotional integrity ama leiba mathau tai lamdamasda leiriba chingmi tami nungsinana leminaba changi rajniti ki oiba khudong chaba yenglaga miyoi kharana kangnu furuk tokhai tahannaba ki thabak thoram amata tawroidabani miyamna su yaroidabani jahi kya wana relief camp singda leiriba IDP singbu resettle tawna bu khanabada chingmi tami khaidana isagi angamba mongda punna hotnaba matam oire aikhoi gi actually now oiriba IDP sing asina wana leiraga aikhoi nungai fam thokte haiki amaram danga si nauna sem sariba Tharon khulgi community hall asi khulasi da leiriba miyamgi apambagi matungina sem sabani athubada community hall asi yauna changba yanaba lambi amasu semna hotnage khulasi gi Tharon women society gi oiba office building amasu election mamang da saba loiduna khusina naba hotnazake Tharon khulgi lambi yauna thangmaiban kendra lambi ayamba mathang chahi fawba da sem saba loshilagani kendra gi lambi ayamba black topping toba loire Tharon khulgi thobai amadi village authority ki chairman amahakna khulasi khara tawjari basda penbi duna mathang mikhalda chapchana support tawni haina warep lobi basida tawbi mal khangba uchari haiki akhoi huji khwai maru oina darkar leise Manipur da IDP sing resettlement se masi khwai darkar oibne se akhoi mepung khuni mangna masi khangba darkar lei aduna IDP sing welfare makhoi ge resettlement se sida mai onsen ba lamma ma sakhat phai se peace lei tadi yaroi peace lei rekan ni sakhat pan han lei te aduna khwai ge darkar lei se Manipur da shanti orakpa shanti se kai de oini Manipur da leiriba IDP meam se resettlement torkana shanti oini aduga akhoi si unity leina boundary kaidra manung da leri myam khanaragadi madugi integrity wan thok leite khwaire maru edi emotional integrity ni singmi tami akhoi khodi makse nuksina ne bhona ba ko ning thau hak tak ge leminara ba ko khodi makse koi nuksina ne leminara bhona ba kana abo khorumna mage rajniti gi khudong chana bhona ba da kanglu na helaga vote bank sagan bhona ba sung ba se koi mikup nang sing leisi Matam sangna Manipur government ki law secretary madi law commissioner ki thau puramba Noon-Istv athopam ngasi state information commissioner Manipur oina Manipur ki governor Ajay Kumar Valana wasak laukre aikoina right to information asi karino haiba mapung fana khangbaga loinena masiba niyom chumna sizinaba mathau tai haina ngasi state information commissioner Manipur oina wasak laukhrabi Noon-Istv athopamna phungdokre rasabanda pangthokba wasak lobagi thoramada Manipur ki chief secretary Dr Punit Kumar Goel MLA TS Bishwajit Manipur government ki makok thongba official singna sarukyaki nauna state information commissioner Manipur oirabi Noon-Istv athopamna mahakna pugadoriba from State Information Commissioner Manipur asi Chief Information Commissioner ki guidance makhada thabak tawgadabani adubu miyam gi tamak tawhom thokpadu mapung fana thabak oina pangthokani RTI asi aikhoina punna mamutana khangminaba amadi department singna su darkar oiba information sing ningthina thambiba su mathau tai haiki aina khanjabda aigi level da tawhom thokpa duty ko aduga right to information to piba magi provision sing dugi matungina at my best level ai tawgani haina khalle wakhal mayam punama right to information se fazana khangmina si praja sing gi marakta government department sing da thabak tawba sing su RTI ki makha da official documents and records properly maintain tawgi darkar leiba
duty amakak lei haijariba ko sigi duty sisu phasana tawibam daka lei as well as praja sing na makoina information daka lei ba haidi since they are having a right to obtain information asisu in a very fair way ko sizina biba ama daka lei na khanjai Hozipaugi mulkhana temba bremtang lominasi honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba capidon cup syrup thakpiu capidon cup syrup break matungna mayambom khana taram nok cheri makhata ba pau pisari ngasidagi hauriba Manipur sangai festival asi thobal apun belup talna akan mamong da condemn tawi hairiba festival asi hojik pangthokpada matam khara chadri maram di lebas da hojik chahi ahum phazalak laba kangluk ki oibe irang asi loshindana IDP singbu mayumda changhandana aikhoina kumhei harau toba si matang chadri sangai kanba crafts promote toba madi culture yokhat pe yamna fai adubu hairiba singasi gidi taibang mioi bagi thawai ni hena lubana aikhoi hana santi puraktuna festival asi kona pangthoksi loinana lamdamasi leiriba aikhoi pumna makna su sangai festival asi saruk yabi ganu hairi mayum damjana leiriba IDP sing amadi yumda leiragasu ngasi kari thokadagi hayeng kari thokadagi na akhogi awaba wakhan kaya ga loinana leiriba praja singsi da hana irang asi loisan biduna kari gum festival asa pangthok bi boira magadi akoi punamak support tominaram gadabani adubu hariba singsi punamak na thairam laga akoina hairu festival si toksalak panina thobol pon bolup talna akan mong da condemn tawi loinana thobol pon bolup tal ko libam phom singi ko mi chijarabi dai cha singna su hairu festival si condemn tobi amadi manipur gi lebak miyamna su hairu festival si condemn tobi haina thobol pon bolup ki maike de nuru ni singjari World Heritage Week Kamari Lenana Manipur State Archaeology na sendana pangthokadabu mobile exhibition ngasi Art and Culture gi Commissioner Ice Grant Gyan Prakash na Kangladagi lamthakre tunglam chat ama semgatnaba honabada manglam chat kanbagi tangai fadaba leibana ipai pu singna chatnaramba madi thambiramba pukai langai sing ningthina ngak senduna naina famthui haina Art and Culture gi Commissioner Ice Gyan Prakash na phungtokre Kangla manung da labor state archaeology gi office ta pangthoki ba thoram da state archaeology department gi superintendent K Sasikant su sarukyaki thoram gi manung chena archaeological museum gi nongna semba gallery amasu commissioner Gyan Prakash na hangtoki commissioner Gyan Prakash na state asigi oina leizari ba archaeological site humfuga manga asi department gi mioi khara natana kanana su site humfuga manga asigi maramda kupna khangde site sing asi section na ngak sindna thambada department khaktana ngamdabana miyam gi achoba thongtang changi site sing asiga mari makhong mamutana khangminaduna punna ngak senminaba changi haiki mahangna makha taraduna aikoi gi manglam chat ningthina nainaduna aswayaran khanglaba matungda afaba tunglam chat amagi lambi ningthina yatpa ngamgani ipai pugi thongna lingjel amadi hei singba sing nainaduna genetically kari karam lambi da chatpana hena mai pakani haiba sisu khangminaba changi haiki Panbayai week asigi manung chana state archaeology na sinduna tongan ba mafam da painting competition quiz competition amadi cultural program sing pangthoktuna miyam da maruoina mahiroi sing da archaeological site sing asigi maramda khanghanaba pandam thamli haiki future se khangge haragadi pasu khangbama darkar le aduna akoi past haisi kadai digi akoi heritage akoi ancestors in the Tobiramba, Tambiramba, Mayamdu, Kangutatan Adiba, plus I call Isagi Katanatama, near Tobagisu, Moyas mind to say, Moyas mind to say, the ancestors mind to Bagini, having the Migi character, not the Migi not developed or even not underdeveloped in a Lehoribo or so, a future plan to matam the future same matam da akoi this time is my toron manina aldi akoi si sing sida akoi focus PBI na traga akoi genetically mind to be adu do be hana
Hozil Weslakpada Maruiba Pau Omkana Pisari. Sangai Festival Pangthopa Yaning the Fongdokuna Koko Mina Sintha Leptana Kongjang Jangsin Dio Haina Lautoki Badagi, Nasi Mahosagi Punsida Chauna Akai Pikre. Kuraida Kongjang Jangsin Bada Police Ka Chauna Muknaba Thokre, Nakal Anida Sopan Yaukre. Amadi, Manipur da Tangtulai Tana Lehenaba State as a Tokliba Irang relief camps in the Lady by ITP Singbo, Ahan Boina Kundalai Tahanoma Tokai Hine Emily, Jason High. As you forget the ICB and Sandok Jelly Pau Matanga solution today, meaning Tabiri Bupuma Pumkana.